Akashvani Imphal Moirangthem Ibehaibi na pau pajari. Mukhyamantri Yumnam Khemchan Singh ngasi Beti Kendazit International Airport ta chatuna anoba terminal semgatliba adu yengsinkhre. Mukhyamantri ke khongjat aduda Chief Secretary, Additional Chief Secretary, Commissioner Home Director Airport amasung Director Transport yauki. Khongjat aduda air cargo terminal facility su yengsinkhi. Social media da thagat pawarol amada Mukhyamantri na hai sengot sagatliba adu khumang chauksinba ubada mahak apenba poi. Amasung madu matam zana loisinbana passenger singi nungaiba amasung service delivery chauna hengalhalagani asoiba awatpa khara leibasingchu athuba matamda semjinnaba khangankre haiki man hai international airport asi mapung phana chalai hanba haibaji sarkar asigi mapung oiba daitani amasung miyamda khwaidagi phaba makhalgi infrastructure phangannaba achetpa philep lei hainachu Mukhyamantri na phongdokhi Asam ki Kasar jila gi manung chanba silcharda ngarang yuhar haki amasung akanba nonglai nungsi sitki ayuk pung 8 minute kunmathoi da haki ba yuhar adu Richter scale da 3.3 yauki madugi epicenter na irong maradani hairi madu sayol asida anirak chuba yuhar habani April 8 ta su 3.8 yauna yuhar haki ngarang nungtil pung ama adwaida barak tampak ta nong amasung lienga loinana akanba nonglai nungsi sitki nonglai nungsit aduna silchar sahar Katigora amasung udhar bonda aribu uzau kaya marupung na tuhan ke amasung electric line kaya thadat ke amadi yung kai kaya amang ata thoan ke Pradhan Mantri Narendra Modi na hairi Bharat ki nupi gi sakti asi makoi gi su nomba kanba thauna amasung thajabana anoba pankhai ama yaure mahak na mipung khudingmakta ahenba khudong chaba piduna nupi singda sakti pinaba punna hotnaminarasi haina taksin ki Pradhan Mantri na ngasi New Delhi da Nari Sakti Bandhan Samelanda wa ngangbada hai Bharat na kunmathoi suba sahi chagi khwaidagi chawba warep ama lawgadori amasung warep asi nupi da sakti pibada kathoklaba warep oigani mang hai haukraba amasung lakadori mirolgi aningba apamba sing phangangadaba anowa itihas ama sangsatna semgadori Pradhan Mantri na hai Raijagi Vidhan Sabha singdagi hauraga lebak asigi sangsat phawna sahi lisang sitna ngairakpadu thasigi 13 amasung 19 dadi loiragani Shri Modi na hai ingkumja lising ani kulumdeda nauna sakiba parliament building da sarkarna matam chana thabakta onthokpa ngamnaba Nari Shakti Bandhan abhiniyamgi mawongda ahanba khongthang lokhatki thoram aduda kendragi Women and Child Development Mantri Annapurna Devi amasung Delhi ki Mukhyamantri Rekha Gupta su wangangki Congress Janata Dal United amasung Lok Jana Shakti Party Ramvilas na makoi ki Lok Sabha amasung Rajya Sabha ki MP punamak tha asi 13 tagi 19 phawba sabha da lengdana leinaba whip jari kre Dol Singh asina makoi ki MP punamakta lakadoriba sangsat ki mifam asida sabha da lengdana leinaba amasung dol gi Phirep Sauganaba Khanganki Madugi Mamangda BJP Nasu Lok Sabha amasung Rajya Sabha da leiba makoi MP sing Sabha da leinaba hana whip jari khrabani nupida sakti pibagi matangda mieng thamba sangsat ki akhanaba mifam ama thasi 13 tagi pangthoklagani Ngaksel Mantri Rajnath Singh na hairi haukiba sahi khara asida Bharat na sana khotnabagi lamda mafam ama kanba ngamle amasung haukiba sahi tara asida sanabagi lamda anoba juk ama haure Ngaksel Mantri na ngasi ayuk Lucknow da sangsat khel mahakumbha hongdopagi thoramda wa ngangki sana khotnabagi saktamda awanba puraknaba hotnabada kendra sarkarna lokhatliba thabaksing palladuna Ngaksel Mantri na hai sarkarna sana khotnabagi infrastructure sengotnaba Lupa koti lising mangarom zading tokre haujikti mi mayam ama sana khotnabana masagi career oinaba sangsinlakle numit only jathagadaba sangsat khel mahakumbha asi Lucknow KD Singh Babu Stadium da pangthokli masida athletics football volleyball kabaddi taekwondo basketball hockey amasung boxing tangkak ani thokna pangthokani Siachen numita ngasi Indian Air Force amasung Bharat Lanmina malengi khwaidagi wangba lanpham Ladakh ki Siachen ngak sienduna thambada thawai katkraba athoba singi mafamda ikai khumnaba utli Operation Megadut asi ingkumja 1940 ngasi gi numisida hogdokhibani maduda Bharat Lanmi amasung Indian Air Force na awang thangba Ladakh ki awang lamdam asibu asoi angam thoandanaba Siachen Glacier da sangsin ki pauloi jare